आकाशवाणी इम्फाल नोलिनी देवी न पाउ पजरी अहनबदा मरुइबा पाउ मणिपुर न अमुक हना स्मॉल स्टेट ओरपदा मुख्यमंत्री नोंथोंबम बिरेन नुंगाइबा फोंदोखरे मणिपुर दा हौखिबा नुमित निनी असिदा कोविड-19 पॉजिटिव ओइबा मसिंगदगी नाबा फखिबा मसिंगना हेले कोविड-19 नमसुंग वैक्सीन कापगी मतंगदा प्रधानमंत्री न सभापति ओइदुना सरकार की ऑफिशियल सिंगा मिफम पांगथोकले अमसुंग लेबाक असिगी ओइना हौजिक फावबदा कोविड वैक्सीन डोज कोटी 112 लाख तरुक हेना कापख्रे लेबाक असिदा कोविड की वैक्सीन डोज कोटी 100 हेना कापतुना अनोबा इतिहास सेमले खोंगजंग असी हेना माइ पाखनबगीदमक कना होटनाबिरिबा डॉक्टर नर्स फ्रंटलाइन वर्कर्स अमसुंग वैक्सीन कापथोकलबा मियोय खुदिंगमकपु आकाशवाणीना इकाई खुनमबा उचरी अखोइना पांडम असी यौबंगमनबसु कोविड-19 गी लांथेंग असी लोइद्रिबना ताबिरिबा मियामना लाइचट असिदगी कोमथोकपा तौबिगनो ताबिरिबा पुमनमकना हेक्याबा मखै अथुबा मतमदा वैक्सीन कापथोकपियो अतोपा मियोयसिंग वैक्सीन कापदसु मतेंग पांगपियो हराव कुमै की मतम असिदा असंबा नियम मरी ngakna चटपिनबा हाइजरी कोविड वैक्सीन कापथोकपियो फेस मास्क सुपियो फुट तरुक की सोशल डिस्टेंसिंग थंबियो माइमिट अमदी खुदसा सेंगना हमदोकपियो कोविड-19 का मरी लेनबा ई पाउसिंगीदमक नेशनल हेल्पलाइन नंबर सिंग 01123978046 अमसुंग 1075 दा अदुगा राज्य की हेल्पलाइन नंबर ना 03852411668 अमसुंग 1800345381 दा फोन तौबियो हौजिक मपुंग ओइबा पाउ मणिपुर न अमुक हना मोस्ट इम्प्रूव स्मॉल स्टेट ओइरपदा मुख्यमंत्री नोंथोंबम बिरेन नुंगाइबा फोंदोखरे सोशल मीडिया दा थगतबा वारोल अमदा मुख्यमंत्री न हाई महाकी सरकार न राज्य सिगी मियाम की याइफा थौरांग कया जिंग अमसुंग तमगी कासिन कोया यौना पाइखतनबा होनरिबा थौदांग सिंबु सखंगबिदुना फिबम असि ओइरखिबनी इंडिया टुडे ग्रुप न फोंगबा रिपोर्ट ता मणिपुर न भारत के अपिकपर राज्य सिंगी मनुदा मोस्ट इम्प्रूव स्टेट याउना अतै लम कया दा मकोक तारे ममंग सहिदसु मणिपुर न अपिकपर राज्य सिंगी मनुदा मोस्ट इम्प्रूव स्टेट ताखिबनी मसिगी मतंगदा इंडिया टुडे न फोंदोरपगी मतुंग इना मणिपुर से थोइदोक हेंदोकपा थबक कया तौबगी हाइनबी लेरबा राज्य अमने हाइरी तोंगान तोंगानबा कैटेगरी 12 की मनुंगदा इकोनॉमिक इंफ्रास्ट्रक्चर एग्रीकल्चर हेल्थ लेंगाक सासन एंटरप्रेन्योरशिप अमसुंग लु नानबगी लमदा मणिपुर न पांगथोखिबा सिंथानिंगाई ओइबा थबकसिंगदा युमफम ओइदुना अपिकपर राज्य सिंगी मनुंगदा मकोकता लाखिबनी मणिपुर मुख्यमंत्री नोंथोंबम बिरेन शांति हंजिल हलकनबा होटनबदा लौरिबा थौदांगसिंबु थागतपा फोंदोकली अपिकपर राज्य सिंगी मनुंगदा ख्वाइदगी फजना लेंगाक सासन तौबा राज्यसु मणिपुर न ओइरे दिल्ली गोवा पुदुचेरी अमसुंग अवांग नोंपोक राज्य सिंग याउना पुन्ना अपिकपर राज्य 10 की संगदमनबदा मणिपुर न मकोक ओइरकपनी मसिगी मथक्ता अपिकपर राज्य सिंगी ओइना एग्रीकल्चर गी लमदा मोस्ट इम्प्रूव स्मॉल स्टेट चु मणिपुर न फंगले मणिपुर दा हौखिबा नुमित निनी असिदा कोविड-19 पॉजिटिव ओइबा मसिंगदगी नाबा फखिबा मसिंगना हेले ngarang miyoy kunipan nauna positive oiki aduga 38 na naba phaki naba phabagi sangsada 39.9 ni Hakshel Bibak na ngarang numidang waram thokpa cherol amana hai haukiba pung kunmari da puna sample lising masamri marphu manga test tabugi manungda miyoy kunipan nauna positive oiki miyoy anina laichat achida laikide positive oibagi sangsada 1.8 ni Hariba matamasi miyoy kuntha mapan laichat achidagi naba phaki ba apunba masing lakama lising kuni toy samri yangkai taruk sure laichat achida laikidaba apunba masing na lising machamapan humpuni pan sure Haujek Raja Achida COVID ki active case satuk humputara mari leidi Nagaland na ahanba oina yumbu oiduna mapan suba International Tourism Mart ngasidagi Kohima ge State Banquet Hall da Mukhimantri Naypyiu Riwana hauduklagani Mart asi tha asigi kunmapan phawba chathagani sahi ki oina pangthokpa thorum asi Tourism Mantralay na Englishingani 16 dagi awang nupuk lamdamda lam koiba singna lakning hanaba pandamda pangthoktuna lakpani Tourism Mantralay की Assistant Director General Nahai Tharumasi Azadi का अमृत महोत्सव की सरुक अमा ओइगदौरी मसिदा म्यांमार थाईलैंड मलेशिया वियतनाम अमसुंग ब्रुनेई दगी लाकपा एम्बेसडर सिंग सरुक यागदौरी थरुमसिदा डेलीगेट 500 हेनसु सरुक यागनी
असम अमसुंग मिजोरामगी ngomkhai matangda sayetnaba leiribadu santi puraktuna loisinabagidama Assamgi Mukhyamantri Himanta Biswa Sarma amasung Mizoramgi Mukhyamantri Zoram Thangana ngarang New Delhi da Kendragi Griha Mantri Amit Shah ga unakhre Wathok asi loisinaba honabada Sri Amit Shah na pangba yaba mateng pangkani harakpa adubusu Mukhyamantri anina thagatpa phongdokre Assamgi Mukhyamantri Himanta Biswa Sarma na hai ngomkhai matangda sayetnaba leiriba asi athuba matamda loisinabagidama Raija animakna committee ama semduna masigi matangda khananaba thaurang tawragani Pradhan Mantri Narendra Modi gi thagi oina Akashbani gi thongda sandokpa Man ki Baat thauram hayang ayuk pung 13 da sandokani thauram asida Pradhan Mantri na leibak asiki amasung mapalam gi miyamda mahaki pukning gi wa phongdokani masi thagi oiba thauram asigi marpu humdoi suba episode ni Pradhan Mantri gi thauram asi Akashbani Imphal nasu hayang ayuk pung 13 da Kangla amasung Sangai channel animakda sandokani Pradhan Mantri gi warol hek loibaga madugi Manipuri wahantok sandokani Manipuri wahantok asi hayang numidang pung 9 dasu amuk hana sandokani Mar paite kabui thada umau amasung tangkul londana hangsit sandokani Pradhan Mantri gi warol amadi masigi Manipuri wahantok AIR Surajapur LRS dasu sandokani Tabiri papawasi Akashbani Imphal dagini Pradhan Mantri Narendra Modi na sabapati oiduna leibak asida hauji oriba COVID-19 ki phibam amasung vaccine kapagi matangda sarkar gi official singa mipam pangthokli mipam asida hauji nauna oirakliba COVID-19 ki variant Omicron gi matangda su wakhanari anaba variant asi South Africa da nauna khangdok pangamkhre mipam asina miramdagi lappa lamkoiba singbu variant asi leibra haibadu test tawnabagi wafam su khanagathori Leibak asiki oina hauzik phawbada COVID vaccine dose koti 113 lakh taruk hena kapkhre Haksil Mantralay na hai haukiba pung kunmari da leibak ki oina COVID vaccine dose lakh 63,900 hena tika thabang ngamki Mantralay asina hai haukiba pung kunmari da COVID ki anuba case 9,919 thengnakhi masi tharaga hauzik active case masing lakh 1,800 hena leiri Hariba matam asida COVID na naba mioi 10,963 naba phakibaga loinana naba phabagi sangsada marphutara nipan dasmik ahum mari yaure World Health Organization hairi handakta South Africa da COVID-19 gi variant ama thoraklibasi khangbangamle variant asi yamna satiganba khudakta hekta sandokpangamba B1159 ni Variant asiki matangda mifam pangthoktuna kupna yengsilaba matungda WHO na hai sangyang tawtuna yengbada variant asi khudong thinai oiba amasung COVID-19 gi laichat asigi anuba saklon purakpangamba variant ni variant asi haukiba sayoldagi South Africa da tapna hengalakli masina laichat asigi mutation kaya thokhale hairi WHO na makhata na hai nauna thorakliba variant asi laksinabagi damak test tawbagi thabak paikhatle Pradhan Mantri Narendra Modi na hairi Ganatantra Chatpa Bharat miyamna Ganatantra gi adhikar matik sana phangli mahakna hai leibak asina ningtamlakpadagi ngasi phawbada miyamna Ganatantra bo ikai khumnaduna lakli New Delhi da ngarang pangthokiba Sangbidan ki numit ki thauramda wangangbada Pradhan Mantri na hai mahaki sarkar na Sangbidan gi damak kathopagalunana chakhut thaurang ki thabaksing thongmana hana bahonari Sri Modi na hai sabka saath sabka vikas sabka biswas sabka prayas na leibak asigi Sangbidan bu hena mapanggal kankhat hanbada chauna mating pangli mang na hai aikhoina tungan balam singda masa gi thodang sing pangthoknarbasu aikhoi pumnamakna leibak asigi Sangbidan budi amatta oina ngaktuna chanminari tha asigi kunma pantagi haugadoriba sangsat ki ningtham mifam gi ahan banumita farm laws repeal bill lisingani kunmathoi sabada putoklagani Pradhan Mantri Narendra Modi na farm law ahumgi bill sarkar na nauna semdoklagani haina lauthokiba laikre bill asina lawmi singgi hak ngaktuna thamgani bill asi sabada puthorokpa matamda sabagi sadasya singna mateng pangbina ba appeal thori Loisilakpada COVID-19 dagi ngakthoknaba vaccine kapthokpa face mask upa phut taruk lamna leiba khutsa amati maimi taru tanana thamba haiba achamba thawung sing asi ngakna chapinaba amuk anna ningsingjari Aroibada maroiba pau amuk hana Manipurna amuk hana most improved small state oirakpada Mukhyamantri Nongthompa Birena nungaiba phongdokre Manipurda haukiba numit nini asida COVID-19 positive oiba masingdagi naba phakiba masingna hele COVID-19 amasung vaccine kapagi matangda Pradhan Mantri na sabapati oiduna sarkar gi official singa mifam pangthokli amasung leibak asigi oina hauzik phawbada COVID vaccine dose goti 113 lakh taruk hena kapkhre pauloi jare